ꯈꯨꯠꯅ ꯂꯥꯝ ꯐꯪꯉꯤ ꯌꯧꯅꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯊꯥꯔꯒ ꯅꯥꯄꯤ ꯐꯣꯏꯔꯤꯅꯦꯕꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯥꯡ ꯌꯥꯝ ꯆꯤꯛꯏꯌꯦꯕ ꯑꯩꯅ ꯈꯥꯅꯤꯅ 80 centimeter ꯑꯉꯧꯕꯁꯨ ꯂꯧꯗꯣꯏꯔꯥ Hi mayam ngasigi vlog sidiabako matek matek dum hapjarake ado lakhipu chapaisu hapjarake angur koto gole angur pacholen chawi ne se yana pi ko loi tangat khre nong chu dagi ra sang makhan na bai ginga gosa hele to post mara Testa kawashi ये फाटो दिया जी मोगे चाहो दा मान बा आरो एकटा आसे ना ब्लू कलर दा ब्लू ना तो ना रो केंद्र मिता जगह जगह आगे देखो जो दूसरा ये वाला लambida ना लाडला माल भी तुम्हारा लाडलाई कोई मचा तो किलो भी सी में लो भी रनी ब्लू सी में लो भी रनी अनि लो भी रनी जानी ना ना सर जानी सगाई बा करेगा जाओ बुझेंगे सगाई ऐसे कर आपको मसूद दारू बगी जानी ना हमारी को हाँ निसी ना फरा तो मत चूची बो तो मसीगे अम्मा जी चेक कर माने कुछ कदाई नो मचा थोगी तो सिगाई की हर कथा से हम तो जिंग से कोई माइक को मुंह बंद कर दिया तो लेते जांगिया कितना दिया 12 पीस अदो मैम ब्लाउज पीस फजा फजाबा दुम जोलियाबा सिगसुको फुलतो सिगसुको अदो अनि खक्ति लौरे अंगबमगा ngangbamga White na 80 cm ka to Turom dai le na जाने दा जाने मुझे इसने पाए पेपर से फंसे mayam lakhipude halaga ko ndo chaigi de chusi mo khara heure chare aduga mo khuna lam phangi yone sumai to be chabda hagodaba manbane haidi ne pan kano ne hekra sunya sumai to je koi kan to yaba haidi harauri yaba po je khuna lam phangba je phajana pale ne Mau nam ini no ja. Apa pale? Mai gay đây số chiều này. Các không bao giờ bên này. Ada ma'am ising se ko akhoi wa khong joro ma'am akhoi pukhi ma tonda wa khong lei ya ba ko asiana wa ragi changa ko ising oi de ni ya ba ko asi lei jaga se na labu oi de ni ya ba ko ana wa re changa ko ising ni diam na ri akhoi lei ba pham si ga di diam chaw
ꯑꯗꯣ ꯃꯌꯥꯝ ꯏꯁꯤꯡꯕꯨꯗꯤ ꯆꯥꯎꯔꯤꯅꯤ ꯑꯩꯈꯣꯏ ꯁꯤꯒꯁꯨ ꯆꯥꯎꯕ ꯑꯣꯏꯔꯒꯁꯨ ꯀꯣ ꯕꯣꯔꯥꯛ ꯌꯥꯝꯅ ꯆꯥꯎꯔꯒꯁꯨ ꯀꯣ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯌꯨꯝꯁꯤꯒ ꯕꯣꯔꯥꯛꯁꯤꯒ ꯂꯥꯞꯅꯕ ꯑꯣꯏꯕꯅꯤꯅ ꯏꯁꯤꯡ ꯌꯨꯝꯗ ꯏꯁꯤꯡ ꯆꯪꯕ ꯈꯣꯠꯄ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦꯕꯀꯣ ꯅꯋꯥ ꯂꯩꯔꯤꯁꯤꯁꯨ ꯀꯣ ꯌꯨꯝꯒ ꯌꯥꯝꯅ ꯂꯥꯞꯅꯩꯌꯦꯕ ꯑꯗꯨꯅ ꯏꯁꯤꯡ ꯆꯪꯗꯦ꯫ ꯑꯗꯣ ꯃꯌꯥꯝ ꯊꯩꯕꯣꯡꯁꯦ ꯑꯩꯈꯣꯏ ꯏꯟꯗꯣꯆꯥ ꯍꯣꯏꯅ ꯄꯤꯖꯔꯛꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯊꯩꯕꯣꯡ ꯄꯥꯝꯕꯤꯁꯨ ꯍꯧꯗꯦꯕꯀꯣ ꯑꯗꯣ ꯊꯩꯕꯣꯡꯁꯦ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯆꯥꯗꯦ ꯑꯗꯣ ꯃꯔꯨꯗꯤ ꯆꯥꯏꯌꯦꯕꯀꯣ ꯊꯩꯕꯣꯡ ꯃꯔꯨꯗꯤ ꯏꯔꯣꯜꯂꯁꯨ ꯆꯥꯏ ꯁꯣꯛ ꯇꯧꯔꯁꯨ ꯑꯗꯨꯝ ꯆꯥꯏꯀꯣ ꯑꯗꯣ ꯄꯥꯝꯃꯨꯏꯗꯅ ꯍꯨꯟꯗꯣꯛꯈꯤꯕꯁꯦ ꯑꯗꯣ ꯃꯕꯨꯛꯁꯦ ꯃꯦꯠꯊꯣꯛꯑꯒꯀꯣ ꯊꯩꯕꯣꯡꯁꯦ ꯃꯦꯠꯊꯣꯛꯑꯒ ꯑꯗꯣ ꯃꯔꯨꯗꯣ ꯂꯧꯍꯧꯔꯦ ꯑꯗꯣ ꯂꯧꯍꯧꯔꯒ ꯅꯨꯡꯁꯥꯗ ꯉꯥꯏꯍꯥꯛ ꯐꯧꯗꯣꯛꯑꯅꯦꯕꯀꯣ ꯍꯥꯏꯗꯤ ꯆꯅꯞ ꯆꯅꯞ ꯂꯥꯎꯏꯗꯅꯀꯣ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯀꯪꯁꯤꯜꯂꯒ ꯑꯗꯨꯝ ꯂꯧꯁꯤꯜꯂꯅꯦꯕꯀꯣ꯫ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯄꯁꯤꯒ ꯅꯥꯄꯤꯁꯦ ꯐꯣꯏꯕ ꯉꯝꯗꯦꯕꯀꯣ ꯑꯗꯨꯅ ꯈꯔ ꯅꯨꯡꯁꯥ ꯅꯦꯝꯊꯔꯒ ꯐꯣꯏꯔꯤꯅꯦꯕꯀꯣ ꯑꯗꯣ ꯅꯥꯄꯤ ꯍꯤꯗꯥꯛ ꯆꯥꯏꯕꯗꯣ ꯍꯥꯏꯗꯤ ꯃꯊꯛꯇ ꯇꯠꯂꯤꯑꯕ ꯉꯁꯪ ꯉꯥꯡꯉꯒꯀꯣ ꯄꯥꯝꯕꯤꯗꯣ ꯃꯈꯣꯡ ꯌꯧꯅ ꯇꯠꯄ ꯉꯝꯗꯦꯅꯀꯣ ꯑꯗꯨꯅ ꯅꯥꯄꯤꯁꯦ ꯈꯤꯇꯪ ꯄꯤꯛꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯈꯨꯠꯅ ꯐꯣꯏꯍꯧꯕꯅ ꯐꯩ ꯍꯥꯏꯅ ꯈꯨꯠꯅ ꯐꯣꯏꯍꯧꯔꯗꯤ ꯈꯔ ꯀꯨꯏꯅ ꯍꯧꯒꯠꯂꯛꯇꯦ ꯑꯗꯨꯅ ꯈꯨꯠꯅ ꯐꯣꯏꯔꯤꯅꯦꯕ꯫ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯊꯥꯔꯒ ꯅꯥꯄꯤ ꯐꯣꯏꯔꯤꯅꯦꯕꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯥꯡ ꯌꯥꯝ ꯆꯤꯛꯏꯌꯦꯕ ꯑꯩꯅ ꯈꯥꯅꯤꯅ꯫ ꯑꯗꯣ ꯃꯌꯥꯝ ꯈꯥꯖꯤꯡꯁꯦ ꯕꯣꯔꯥ ꯍꯧꯔꯒ ꯑꯃ ꯏꯔꯣꯜꯂꯒ ꯇꯣꯛꯑꯅꯦꯕ ꯅꯨꯡꯁꯥ ꯁꯥꯕꯅꯤꯅ ꯑꯊꯨꯝꯕꯁꯨ ꯆꯥꯅꯤꯡꯗꯦꯕꯀꯣ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ꯫